आकाशवाणी इम्फाल ngangbam nganthoi na pau pajari ahanbada maruoiba pau Pradhan Mantri Narendra Modi na anoba technology na pirakliba saithengsing kanabada onthoknaba hotnagadabani haina pulisingda kanghankhre Nature based solution for sustainability and climate change haiba hiramda malemgi oiba khananinabagi mifama mangarang Guwahati da pangthokre amasung Rashtrapati Draupadi Murmu na Empowerment of Persons with Disabilities ki National Award hayang yanthoklagani Pradhanmantri Narendra Modi na digital fraud, cyber crime amasung artificial intelligence technology na pirakliba saithengsing kanabada onthoknaba hotnagadabani haina pulisingda khanghankhre wafam asi Odisha gi Bhubaneswar da pangthokpa All India Conference of Director General of Police amasung Inspector General of Police ki khananenabagi mifam loisinbagi thoramda phongdokhibani Pradhanmantri na hai numit humni supna pangthokhiba mifam asida ngak selga mari lenana thengnariba khudongchadaba kayagi matangda kupna khanakhi Sri Modi na hai policing na matamgi oiba technology kaya sijinaduna thabak tawbagi awaba hanthanaba honagadabani numit humni gi conference asida counter terrorism left wing extremism cyber crime economic security amasung narco terrorist na singba hiram kayagi matangda kupna khanakhi mifam asigi valedictory section da mathau ningthina pangthokpa intelligence bureau gi officer singda medal singsu yanthokhi Rajya sigi Tampaki Jila manga yauna Kangpokpi Jiribam Pherzol amasung Churachandpur Jila gi mafam singda mobile data yauna internet service ta thamlangpa athingba makhata na sangdokre athingba si tha sigi manga gi numidang wainam pung manga minute 15 phawbo leigani haina Rajya gi Home gi Commissioner N Asokumar na thokpa cherolamana hairi Bharat Lanmina Sinduna lamlai da hangliba internally displaced people's camp ta Analayang bagi kem mangarang pangthokre kem adu MLA khongban tabam ibom sana saruk yadun haudokhi punna army doctor tarukna sathakhiba layang bagi kem adu da miyoi chamri yang khairom layenghi Sandel jila gi manung chana laiba Molanghat khulda Assam Rifles amasung khunja singa loinana square kilometer ani makhairom da tharamba popi pambi sing yanthatuna manghankhre makhata na Imphal West jila gi manung chana laiba New Kaithelman bidasu SIBS ki maramda miyambu bhab tahanbagi thoram amasu pangthokhi khulngakli ba miyoi singi mathakta tongan ba maral siraduna NIA na FIR panduna phana ba honariba khongthang adu bu yaningda ba phongdoktuna ngarang numidang Thobal jila gi manung chana laiba Nungai Kiamwang mataba Thobal wang mataba Thobal Mela ground Thobal athokpam Wangjing bazar amasung Salungpham mayai likaida mairai paibi singna khongjang changsinkhre Nature based solution for sustainability and climate change haiba hiramda malemgi oiba khananainabagi mifam amangarang Kendra gi textile mantri Giriraj Singh amasung textiles ki Rajya mantri Pavitra Margherita na saruk yaduna pangthokre mifam asi textiles mantraloy gi makhada National Technical Textiles Mission amasung Indian Jute Industries Research Association ga khusamnaduna sinbani Thoramaduda wangangladuna Kendra gi mantri Giriraj Singh hai malemgi oina thengnariba khudongthiba sing maru oina akoibagi phiba mangtharakpa amasung aingasagi khal kairakpana singba si thengnana ba honabada mahusagi oiba pambai sing siznabagi maru oiba kya marum lei mangna hai sarkar asina textile yauna atai lam kya da tungkoiba thorang sing chana hanaba pandam thamli mifamaduda textile ki Rajya mantri Pavitrana Global Sustainability Agenda asida Bharat ki awang nongpok ki lamsingna akhanaba thodang kaya lauri haina phongdokhi Kendra gi Women and Child Development Mantri Annapurna Devi na saruk yaduna Assam gi Guwahati da Posan bhi Parai bhi gi thoram ngarang pangthokre thoram asi Assam Sarkar gi Women and Child Development Bibhag ni sinduna pangthokpani thoramadu da wangangladuna Mantri Annapurna Devi na hai Posan bhi Parai bhi gi khuthangda Pigliba angangsingbu anganba matamdagi hauna laik laisugi lamda mangjal thana ba bibhag asigi mantralogi wafam miyamda phongdokhi Mantri na hai Posan bhi Parai bhi gi thoram asi sahi ahum dagi na taruk phawbada leiriba angangsingbu awang bathaki mahimasing tambibada yumpham oibani mangna hai Assam dagi master trainer lising masatruk yauna
ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯥꯏꯖ 35ꯗꯒꯤ ꯃꯥꯁꯇꯔ ꯇ꯭ꯔꯦꯅꯔ 12,892 ꯑꯃꯁꯨꯡ ꯔꯥꯏꯖ 10ꯗꯒꯤ ꯑꯪꯒꯟꯋꯥꯗꯤ ꯋꯥꯔꯀꯔ 92,309 ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯁꯤꯒꯤ ꯃꯈꯥꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤ꯫ ꯅꯨꯄꯤꯁꯤꯡꯗ ꯑꯍꯦꯟꯕ ꯁꯛꯇꯤ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯑꯁꯥꯝꯗꯒꯤ ꯅꯨꯄꯤ ꯂꯥꯈ 94 ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤ ꯀꯣꯇꯤ 30 ꯃꯁꯥꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯁꯦꯝꯖꯕ ꯉꯝꯂꯦ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯟꯇ꯭ꯔꯤꯅ ꯔꯥꯏꯖ ꯊꯥꯛꯀꯤ ꯃꯥꯁꯇꯔ ꯇ꯭ꯔꯦꯅꯔꯁꯤꯡꯗ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯔꯥꯁꯇ꯭ꯔꯄति ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯑꯦꯝꯄꯥꯋꯔꯃꯦꯟꯠ ꯑꯣꯐ ꯄꯔꯁꯟꯁ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤꯁꯀꯤ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯍꯌꯦꯡ ꯌꯦꯟꯊꯣꯛꯂꯒꯅꯤ꯫ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯥꯂꯦꯝꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡꯒꯤ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ 12 ꯑꯃꯁꯨꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ 13ꯗ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯁꯤꯡ ꯈꯨꯠꯁꯤꯟꯅꯒꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯃꯁꯨꯡ ꯑꯦꯝꯄꯥꯋꯔꯃꯦꯟꯠ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯕꯤꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔꯅ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯀꯌꯥꯁꯨ ꯍꯧꯗꯣꯛꯀꯅꯤ꯫ ꯁꯔꯕꯁ꯭ꯔꯦꯁꯊ ꯗꯤꯕ꯭ꯌꯥꯡꯖꯟ 2024ꯒꯤ ꯏꯟꯗꯤꯚꯤꯖꯨꯑꯦꯜ ꯑꯦꯛꯁꯤꯂꯦꯟꯁꯀꯤ ꯃꯅꯥꯁꯤꯡ ꯆꯥꯗ ꯆꯥꯝꯃ ꯃꯤꯠ ꯎꯗ꯭ꯔꯕ ꯑꯥꯏꯟꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯃꯔ ꯖꯦꯟ ꯑꯃꯁꯨꯡ ꯔꯦꯝꯞ ꯃꯥꯏ ꯁꯤꯇꯤꯒꯤ ꯐꯥꯎꯟꯗꯔ ꯆꯥꯗ 85ꯒꯤ ꯆꯥꯡꯗ ꯂꯦꯡ-ꯑꯣꯠꯄ ꯉꯝꯗ꯭ꯔꯕ ꯄ꯭ꯔꯇꯤꯛ ꯈꯟꯗꯦꯜꯋꯥꯜꯗ ꯄꯤꯔꯒꯅꯤ꯫ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯅꯥꯎꯔꯦꯝ ꯚꯤꯛꯇꯔ ꯂꯩꯔꯦ꯫ ꯚꯤꯛꯇꯔ ꯊꯥꯒꯠꯆꯔꯤ ꯉꯥꯟꯊꯣꯏ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯀꯦꯁ ꯂꯧꯈꯠꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯛ ꯁꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯅ ꯑꯁꯥꯝꯗ ꯁꯥꯐꯨ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯑꯁꯥꯝꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯅ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦ ꯑꯌꯥꯝꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯐꯣꯡꯅꯔꯤ꯫ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯊꯛꯇ NIAꯅ ꯀꯦꯁ ꯂꯧꯈꯠꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯄꯥꯛ ꯁꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯁꯤꯜ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯄꯥꯎ ꯑꯁꯤꯃꯛ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜ ꯄꯥꯎꯆꯦꯗꯁꯨ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯅ ꯑꯁꯥꯝꯗꯁꯨ ꯆꯩꯊꯦꯡ ꯐꯪꯂꯛꯄ ꯌꯥꯕꯅ ꯑꯁꯥꯝꯒꯤ ꯕꯣꯔꯗꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯈꯠꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯁꯥꯝꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯃꯛꯇꯗ GK ꯄꯤꯂꯥꯏ ꯃꯁꯥꯅ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯉꯩ UPA ꯁꯔꯀꯥꯔꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯁꯨ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ ꯍꯥꯏꯅ ꯃꯩꯇꯩ ꯂꯤꯄꯨꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯂꯨꯄꯥ ꯀꯣꯇꯤ 200 ꯆꯪꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯕ ꯇꯨꯔꯤꯁꯠ ꯁꯥꯏꯠ 9 ꯁꯦꯝꯒꯠꯀꯗꯧꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯌꯥꯎꯔꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯄꯥꯎ ꯑꯁꯤꯃꯛ ꯃꯣꯔꯅꯤꯡ ꯕꯦꯜꯗꯁꯨ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯁꯅꯥꯂꯩꯕꯥꯛ ꯄꯥꯎꯆꯦꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯀꯃꯜ ꯕꯥꯕꯨꯒꯤ JSCꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯍꯟꯈꯤꯗ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯂꯝꯕꯤ ꯉꯁꯤꯗꯒꯤ ꯊꯤꯡꯂꯒꯅꯤ ꯍꯥꯏꯅ JSCꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯂꯥꯟꯖꯦꯟꯅꯔꯕꯁꯤꯡꯅ ꯁꯥꯕ ꯂꯥꯏꯙꯤ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯐꯪꯍꯜꯂꯤ ꯍꯥꯏꯕ ꯄꯥꯎ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔ ꯏꯗꯤꯁꯟꯗꯒꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯋꯥꯔꯜꯗ ꯑꯦꯗꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯅꯨꯡ ꯑꯁꯤꯗꯁꯨ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡꯗꯤ ꯋꯥꯡꯂꯤ ꯍꯥꯏꯅ ꯀꯗꯥꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯤꯠꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯃꯛꯇꯗ ꯅꯥꯒꯥꯅ ꯅꯝꯅ ꯇꯥꯕ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯄꯥꯎ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯏꯝꯐꯥꯜ ꯐ꯭ꯔꯤ ꯄ꯭ꯔꯦꯁꯇ ꯀꯃꯜ ꯕꯥꯕꯨꯕꯨ ꯃꯥꯡꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JSCꯅ ꯁꯦꯛꯃꯥꯏꯗ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤꯁꯤꯡ ꯊꯤꯡꯕ ꯍꯧꯔꯒꯅꯤ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯋꯦꯗ ꯊꯝꯂꯝꯕ ꯑꯊꯤꯡꯕꯁꯤꯡ ꯑꯥꯔꯃꯤꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯜ ꯉꯔꯥꯡ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯔꯛꯂꯕ ꯐꯥꯎꯕꯗ ꯐꯪꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯑꯥꯔꯃꯤꯒꯤ ꯃꯥꯌꯣꯛꯇ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯒꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯟ ꯀꯟꯇ꯭ꯔꯣꯜ ꯀꯃꯤꯇꯤ ꯇꯃꯦꯡꯂꯣꯡꯅ ꯁꯤꯟꯗꯨꯅ ꯇꯃꯦꯡꯂꯣꯡꯒꯤ CMO ꯑꯣꯐꯤꯁꯇ ꯋꯥꯔꯜꯗ ꯑꯦꯗꯁ ꯗꯦ 2024 ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯒꯥꯟꯐ꯭ꯌꯨ ꯃꯦꯜꯒꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯇꯃꯦꯡꯂꯣꯡ ꯇꯥꯏꯝꯁꯇ ꯀꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 12ꯀꯤ ꯄꯔꯤꯈ꯭ꯌꯥ ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18 ꯍꯧꯔꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯉꯥꯟꯊꯣꯏ ꯊꯥꯒꯠꯆꯔꯤ ꯚꯤꯛꯇꯔ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯅ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡꯁꯤꯡ ꯀꯥꯟꯅꯕꯗ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯅꯦꯆꯔ ꯕꯦꯁ ꯁꯣꯂꯨꯁꯟ ꯐꯣꯔ ꯁꯁꯇꯦꯅꯦꯕꯤꯂꯤꯇꯤ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯍꯥꯏꯕ ꯍꯤꯔꯝꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯉꯔꯥꯡ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯔꯥꯁꯇ꯭ꯔꯄति ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯑꯦꯝꯄꯥꯋꯔꯃꯦꯟꯠ ꯑꯣꯐ ꯄꯔꯁꯟꯁ ꯋꯤꯠ ꯗꯤꯁꯦꯕꯤꯂꯤꯇꯤꯁꯀꯤ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯍꯌꯦꯡ ꯌꯦꯟꯊꯣꯛꯂꯒꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫